ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕ ꯃꯔꯛꯇꯅꯦ ꯌꯥꯝꯅ ꯑꯐꯕ ꯁꯥꯅꯤꯡꯕ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯏꯪ ꯇꯞꯄ ꯁꯥꯕ ꯀꯩꯅꯣꯝꯃ ꯍꯧꯔꯛꯏꯀꯣ ꯍꯧꯖꯤꯛꯁꯤꯀꯣ ꯅꯣꯏꯁꯨ ꯎꯔꯝꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯦ ꯀꯔꯝꯕ ꯐꯨꯔꯨꯞꯇꯨꯅꯣ ꯅꯣꯏ ꯈꯪꯉꯤꯀꯣ ꯃꯤ ꯐꯥꯔꯁꯨ ꯁꯥꯎꯗꯕꯀꯣ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯉꯁꯨ ꯁꯥꯎꯗꯕ ꯃꯤ ꯐꯥꯔꯁꯨ ꯐꯨꯕꯤꯗꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯥꯔꯇꯤ ꯑꯃꯁꯤ ꯃꯤ ꯑꯐꯕ ꯌꯥꯝ ꯁꯥꯔꯤꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯈꯨꯠ ꯊꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯔꯣꯏ ꯑꯩꯈꯣꯏꯁꯦ ꯋꯥꯗꯧꯔꯤ ꯑꯩꯈꯣই ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯗꯨ ꯂꯥꯛꯈ꯭ꯔꯦꯕ 1 minute of silence for that ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯈꯩꯗꯒꯤ ꯁꯨꯃꯥꯏ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯃꯨꯛ ꯂꯥꯟ ꯊꯣꯛꯂꯝꯕꯣꯏꯗꯕꯅꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯣꯟꯗ ꯁ꯭ꯇꯥꯃꯤꯅꯥ ꯂꯩ ꯀꯅꯥꯒꯣꯟꯗ ꯁ꯭ꯇꯥꯃꯤꯅꯥ ꯌꯥꯎꯗꯦ ꯀꯅꯥꯅ ꯂꯝꯕꯤ ꯁꯥꯡ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯛꯏꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯎꯔꯤꯗꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯄꯨꯟꯕ ꯌꯥꯅꯕ ꯑꯃꯨꯛ ꯀꯣ ꯄꯤꯁ ꯑꯣꯏꯅꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯣꯠꯅꯔꯤꯑꯕ ꯃꯅꯨꯡꯗꯅꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯎꯗꯕ ꯃꯌꯥꯝ ꯂꯩꯕ ꯃꯈꯣꯏꯒꯤ ꯄ꯭ꯂꯣꯠꯇꯣ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯏꯝꯐꯥꯜꯁꯦ ꯃꯣꯏ ꯆꯪꯗ꯭ꯔꯗꯤ ꯃꯣꯏ ꯌꯥꯗꯦꯕ ꯏꯝꯐꯥꯜꯁꯦ ꯃꯈꯣꯏ ꯆꯪꯍꯟꯗ꯭ꯔꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯌꯥꯝ ꯐꯣꯔꯁꯇ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯄꯋꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯣꯟꯊꯔꯤꯕꯀꯣ ꯃꯣꯏꯒꯤ ꯁ꯭ꯇꯥꯃꯤꯅꯥ ꯍꯥꯏꯅꯒꯩ ꯇꯥꯏꯒꯔ ꯀꯧꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯃꯇꯤꯛ ꯌꯥꯝ ꯆꯥꯅ ꯋꯥ ꯋꯥ ꯂꯥꯎꯔꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯋꯥꯏꯈ꯭ꯔꯦꯕ ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯀꯣ ꯅꯪꯅ ꯈꯨꯗꯛꯇ ꯉꯝꯃꯤ ꯍꯥꯏꯅ ꯅꯪ ꯂꯥꯎꯕ ꯌꯥꯗꯦ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯀꯔꯤ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯜꯂꯒ ꯋꯥꯁ ꯇꯥꯟꯅꯒꯗꯕꯅꯦꯕ ꯂꯝ ꯂꯩꯔꯤꯁꯦ ꯃꯄꯨ ꯂꯩꯕꯒꯤꯅꯤ ꯀꯣ ꯂꯝ ꯂꯩꯔꯤꯁꯦ ꯃꯄꯨ ꯂꯩꯕꯒꯤꯅꯤ ꯌꯨꯝ ꯂꯩꯔꯤꯁꯦ ꯃꯄꯨ ꯂꯩꯕꯒꯤꯅꯦꯕ ꯃꯄꯨ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏꯕ ꯑꯁꯤꯅ ꯂꯩꯕꯥꯛꯁꯦ ꯀꯔꯝꯍꯥꯏꯅ ꯍꯧꯈꯤꯕꯅꯣ ꯂꯩꯕꯥꯛꯁꯦ ꯀꯅꯥꯅ ꯄꯥꯜꯂꯛꯄꯅꯣ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤꯕꯅꯣ ꯀꯔꯝꯕ ꯂꯣ ꯂꯩꯒꯦ ꯀꯔꯝꯕ ꯀꯁꯇꯃꯔꯤ ꯂꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯝꯒꯤ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯒꯅꯦꯕ ꯀꯅꯥꯅ ꯃꯄꯨꯅꯣ ꯀꯅꯥꯅ ꯁꯩꯗꯥꯡꯕꯤꯅꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯁꯤꯔꯥ ꯂꯦꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯤꯒꯤ ꯂꯝꯗ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯨ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯈꯣꯏꯁꯦ ꯑꯋꯥꯕ ꯅꯠꯇꯅ ꯀꯔꯤꯝꯇꯪ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦꯀꯣ ꯌꯦꯡꯕꯗꯀꯣ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ CMꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯥꯒꯥꯒꯤ ꯂꯤꯗꯔ ꯃꯩꯇꯩ ꯂꯤꯗꯔꯁꯤꯡꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯀꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯤꯡ ꯌꯥꯝ ꯐꯖꯅ ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯣꯠꯒ ꯑꯩꯈꯣꯏ ꯂꯤꯗꯔꯒꯤ ꯃꯣꯠꯁꯦ ꯃꯥꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯌꯦꯆꯔ ꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯕꯨ ꯉꯥꯛꯄꯤꯒꯗꯕꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯉꯥꯛꯄꯤꯒꯗꯕꯅꯤ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯔꯜꯒꯤ ꯀꯟꯁꯦꯞꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯦꯇꯜꯐꯤꯜꯒꯤ ꯀꯟꯁꯦꯞꯇ ꯑꯩꯈꯣꯏ ꯈꯜꯂꯒꯅ ꯀꯨꯀꯤꯒꯤ ꯃꯇꯧꯁꯦ ꯅꯨꯡꯁꯤꯕꯁꯨ ꯂꯨꯕ ꯀꯣ ꯍꯧꯖꯤꯛ ꯉꯥꯛꯄꯤꯔꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯒ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗꯕꯗꯨꯗ ꯑꯩꯗꯤ ꯈꯜꯂꯒ ꯀꯤꯌꯦꯕ ꯑꯩꯗꯤ ꯃꯔꯝꯗꯤ ꯀꯨꯀꯤꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯈꯨꯗꯛꯇ ꯃꯣꯏ ꯋꯥꯔꯅꯤ ꯍꯥꯏꯕ ꯃꯣꯏ ꯈꯪꯉꯗꯤ ꯃꯣꯏ ꯒꯦꯝ ꯑꯃ ꯇꯧꯒꯅꯤ ꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯗꯤ ꯃꯣꯏ ꯒꯦꯝ ꯑꯃ ꯇꯧꯒꯅꯦꯕ ꯀꯨꯀꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯂꯩꯇꯦꯕꯀꯣ ꯌꯥꯁꯨ ꯌꯥꯔꯣꯏꯕ ꯑꯦꯛꯖꯥꯝꯄꯜꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ hypothetically ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯦ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯁꯦ ꯄꯤꯁ ꯇꯣꯛꯁꯦ ꯂꯣꯏꯁꯦ ꯍꯥꯏꯔꯁꯦꯕ ꯑꯦꯛꯖꯥꯝꯄꯜꯗꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯐꯇꯔ 10 years ꯅꯠꯇ꯭ꯔꯒ ꯑꯐꯇꯔ 5 years ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯑꯃꯨꯛ ꯍꯧꯒꯅꯦꯕ ꯈꯔ ꯏꯪꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯨꯀꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯄ꯭ꯂꯥꯟ ꯅꯍꯥꯟꯉꯩꯗꯒꯤ ꯃꯣꯏꯁꯦ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯅꯥꯒꯥꯕ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯅꯥꯒꯥꯕ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯅꯕ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯁꯨꯝ ꯃꯊꯪ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯕꯨꯛꯇ ꯂꯩꯔꯕꯅꯤ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨꯀꯣ ꯁꯤ ꯐꯦꯜ ꯑꯣꯏꯔꯗꯤ ꯁꯤ ꯇꯧꯅꯕ ꯃꯈꯣꯏꯁꯦ ꯄ꯭ꯂꯣꯠꯁꯦ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯦ ꯄ꯭ꯂꯥꯟ B ꯄ꯭ꯂꯥꯟ A ꯄ꯭ꯂꯥꯟ B ꯃꯣꯏ ꯂꯩꯕꯅꯦꯕ
ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯄꯤꯁ ꯇꯣꯛ ꯇꯧꯕ ꯅꯠꯇꯅ ꯃꯣꯏꯁꯨ ꯎꯄꯥꯏ ꯂꯝꯕꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦꯕ ꯀꯨꯀꯤꯒꯤꯁꯤꯀꯣ ꯁꯤ ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯉꯥꯡꯅꯁꯨ ꯈꯪꯉꯤ ꯂꯤꯗꯔꯅꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯤꯗꯔꯁꯤꯡꯁꯨ ꯑꯩꯈꯣꯏꯗꯒꯤ ꯁꯤꯡꯕ ꯉꯥꯛꯇꯅꯦ ꯍꯩꯕ ꯁꯤꯡꯕ ꯉꯥꯛꯇꯅꯦꯀꯣ ꯍꯧꯖꯤꯛ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯕꯨ ꯉꯥꯛꯄꯤꯔꯗꯤ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗ꯭ꯔꯥ ꯀꯣ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤ ꯏꯪꯅ ꯄꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯑꯃꯨꯛ ꯍꯧꯔꯒ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯂꯥꯟ ꯍꯧꯒꯗ꯭ꯔꯥ ꯑꯃꯨꯛ ꯁꯤ ꯑꯩꯈꯣꯏ ꯈꯟꯕ ꯇꯥꯕꯅꯤ ꯀꯨꯀꯤꯁꯦ ꯇ꯭ꯔꯥꯏꯕ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯒ ꯃꯥꯟꯅꯗꯦꯕꯀꯣ ꯀꯨꯀꯤꯒꯤ ꯇ꯭ꯔꯥꯏꯕꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯃꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯨꯀꯤꯅ ꯂꯩꯕ ꯈꯨꯗꯤꯡꯁꯦ ꯑꯗꯨꯝ ꯂꯥꯟ ꯊꯣꯛꯄꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯈꯛ ꯅꯠꯇꯦ ꯑꯩ ꯍꯥꯏꯔꯤꯁꯦ ꯑꯩ ꯆꯤꯟꯊꯤꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯀꯨꯀꯤ ꯂꯩꯕ ꯂꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯂꯥꯟꯗꯤ ꯑꯗꯨꯝ ꯏꯁꯨꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯍꯧꯖꯤꯛ ꯅꯥꯒꯥꯒ ꯔꯣꯡꯃꯩꯒ ꯇꯥꯡꯈꯨꯜ ꯂꯩꯃꯤꯟꯅꯩ ꯂꯥꯟ ꯊꯣꯛꯇꯦ ꯃꯩꯇꯩꯒ ꯅꯥꯒꯥ ꯄꯨꯜꯂꯦ ꯂꯥꯟ ꯊꯣꯛꯇꯦ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟ ꯊꯣꯛꯇꯦꯕ ꯑꯁꯥꯝꯗꯁꯨ ꯗꯤꯃꯥꯁꯥꯎ ꯔꯣꯡꯃꯩ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯂꯥꯟ ꯊꯣꯛꯇꯦꯕ ꯂꯥꯟ ꯊꯣꯛꯏꯁꯦ ꯀꯨꯀꯤꯅꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯀꯨꯀꯤꯅ ꯇꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯐꯦꯛꯁ ꯑꯥꯔ ꯐꯦꯛꯁ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯂꯥꯟ ꯇꯧꯔꯤꯅꯣ ꯅꯣꯏꯁꯨ ꯈꯔ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯍꯥꯏꯕꯅꯤꯗ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯥꯎꯅꯤꯡꯗꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩ ꯆꯩꯔꯒ ꯑꯩ ꯉꯥꯡꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯈꯣꯏꯁꯨ ꯈꯤꯇꯪꯗꯤ ꯈꯟꯕꯗꯤ ꯐꯕꯅꯤ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯂꯩꯀꯣ ꯅꯣꯏꯅ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯅꯣꯏꯅ ꯂꯥꯟ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯑꯦꯝ ꯑꯦꯟ ꯒꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯦꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯦꯝ ꯂꯩꯇ꯭ꯔꯗꯤ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯒ ꯒꯣꯜ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏ ꯂꯥꯟ ꯇꯧꯔꯔꯣꯏꯕ ꯂꯥꯟ ꯇꯧꯔꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯂꯝꯒꯤ ꯃꯇꯥꯡꯗ ꯈꯛꯇꯅꯦꯕꯀꯣ ꯃꯣꯏꯅ ꯂꯥꯟ ꯇꯧꯔꯤꯁꯦ ꯑꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯆꯨꯝꯒꯅꯤ ꯂꯥꯟꯒꯅꯤꯅꯁꯨ ꯈꯟꯗꯦ ꯀꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯅ ꯎꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯅ ꯉꯥꯡꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯂꯥꯟ ꯇꯧꯔꯤꯁꯦ ꯅꯈꯣꯏꯒꯤ ꯂꯝ ꯂꯩꯇꯕꯤꯒꯤ ꯅꯣꯏ ꯂꯥꯟ ꯇꯧꯕꯅꯤ ꯅꯈꯣꯏꯒꯤ ꯑꯄ꯭ꯔꯣꯆꯇꯣ ꯑꯇꯣꯞꯄ ꯁ꯭ꯇꯥꯏꯜꯗꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯂꯥꯟ ꯅꯠꯇꯕꯗꯀꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯣꯏ ꯋꯥꯒꯅꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯤꯗꯔꯁꯨ ꯈꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯗꯨꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣই ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯦꯕꯀꯣ ꯅꯥꯒꯥ ꯈꯛ ꯅꯠꯇꯦꯀꯣ ꯃꯩꯇꯩ ꯈꯛ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯗꯤ ꯂꯩꯕꯥꯛꯀꯤ ꯆꯠꯅꯂꯣꯟ ꯂꯩꯕꯥꯛꯀꯤ ꯀꯜꯆꯔ ꯂꯩꯕꯥꯛꯀꯤ ꯅꯣꯔꯝꯁ ꯂꯩꯕꯥꯛꯀꯤ ꯂꯣ ꯀꯣ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯒꯤ ꯆꯠꯅꯂꯣꯟ ꯀꯣ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯤ ꯅꯪꯁꯦ ꯇꯥꯟꯊꯣꯛꯄ ꯇꯥꯕ every state every country has their own rules and regulations ꯀꯣ ꯂꯝ ꯈꯨꯗꯤꯡꯗ ꯃꯣꯏ ꯃꯁꯥꯒꯤ ꯔꯨꯜꯁ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯂꯝꯗꯨꯗ ꯅꯪ ꯂꯩꯅꯤꯡꯉꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯂꯝꯁꯤꯒꯤ ꯔꯨꯜꯗꯣ ꯑꯩꯈꯣꯏ ꯑꯦꯕꯥꯏꯠ ꯇꯧꯒꯗꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯊꯣꯛꯀꯅꯦꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯣ ꯂꯩꯕꯅꯤ ꯀꯅꯥꯅ ꯈꯦꯠꯅꯣ ꯀꯅꯥꯅ ꯔꯤꯁꯥꯏꯁ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯂꯤꯗꯔꯒꯤ ꯃꯁꯛ ꯈꯪꯁꯤ ꯄꯪꯂꯥꯎ ꯂꯥꯎꯒꯗꯕ ꯋꯥꯅꯦꯅ ꯆꯤꯟ ꯊꯤꯕꯒꯤ ꯐꯦꯛ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯇꯧꯔꯒ ꯃꯤꯕꯨ ꯁꯥꯎꯍꯟꯅꯤꯡꯉꯥꯏ ꯃꯤꯕꯨ ꯄ꯭ꯔꯣꯚꯣꯛ ꯇꯧꯒꯅꯨꯕ ꯃꯤꯕꯨ ꯄ꯭ꯔꯣꯚꯣꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ we will retaliate ꯑꯗꯨ ꯂꯥꯟꯊꯣꯛꯏꯗꯅ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯉꯁꯨ ꯑꯆꯨꯝꯕꯗꯨ ꯈꯛꯇ ꯄ꯭ꯔꯨꯐ ꯄꯨꯜ ꯑꯥꯎꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯅꯁꯤ ꯆꯤꯟ ꯊꯤꯕ AIꯅ ꯁꯦꯝꯕ ꯃꯤꯕꯨ ꯁꯥꯎꯍꯟꯅꯤꯡꯉꯥꯏ ꯃꯤꯕꯨ ꯕ꯭ꯂꯦꯝ ꯇꯧꯔꯒ ꯃꯣꯏꯅ ꯍꯨꯔꯥꯜꯂꯒ ꯃꯤꯕꯨ ꯕ꯭ꯂꯦꯝ ꯄꯤꯕ ꯃꯗꯨꯒꯨꯝꯕꯗ ꯇꯧꯒꯅꯨꯕ ꯉꯥꯡꯅꯤꯡ ꯍꯩꯅꯤꯡꯉꯗꯤ ꯄ꯭ꯔꯨꯐꯇꯨ ꯄꯤꯌꯨ ꯑꯆꯨꯝꯕꯗꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯟꯒꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯥꯎꯔꯣꯏꯕ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯧꯒꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯔꯥꯟꯕ ꯅꯠꯇꯕ ꯆꯤꯟ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯣꯕ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤ ꯌꯥꯝ ꯋꯥꯔꯦ ꯎꯕꯗ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅꯦꯕ ꯅꯣꯏꯅ ꯋꯥꯔꯦꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯋꯦꯕꯀꯣ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯗ ꯀꯨꯀꯤꯗꯧꯅꯅꯦ ꯃꯤ ꯁꯤꯕꯒ ꯑꯩꯈꯣꯏ ꯅꯣꯛꯇꯦ ꯃꯤ ꯑꯁꯤꯕ ꯎꯔꯒ ꯑꯩꯈꯣꯏ ꯅꯣꯛꯄ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯅꯣꯛꯇꯦꯕ ꯃꯤ ꯁꯤꯔꯕ ꯃꯤꯗꯨꯗꯤ ꯃꯔꯥ ꯌꯥꯎꯗꯦꯀꯣ ꯁꯤꯕ ꯃꯤꯗꯨꯗꯤ ꯐꯠꯇ꯭ꯔꯤꯁꯦ ꯁꯤꯄꯥꯏ ꯃꯌꯥꯝꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯂꯩ ꯅꯥꯒꯥꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯂꯩ ꯀꯨꯀꯤꯅ ꯑꯋꯥ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯂꯤꯗꯔꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯗ꯭ꯔꯛ ꯂꯂꯣꯟꯕ ꯀꯩꯅꯣ ꯂꯩꯕꯥꯛꯁꯦ ꯏꯪ ꯄꯤꯁ ꯂꯩꯇꯅꯕ ꯅꯣꯏꯅ ꯃꯌꯥꯝ ꯇꯧꯔꯤꯕꯁꯦ ꯑꯁꯤꯗꯤ ꯐꯠꯇꯦ ꯀꯣ ꯅꯣꯏꯁꯨ ꯈꯔ ꯈꯜꯂꯨ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯤꯁ ꯂꯩꯒꯗꯕ ꯈꯨꯗꯛꯇ ꯅꯠꯇꯕ ꯅꯣꯠ ꯇꯦꯝꯄꯔꯔꯤ
punsi sangna peace laigdaba Manipur laibakse peace laiba ngamgani kuki ni bo peace laiba ngamladi there is only one problem kuki ni bo lan thok taradi Manipur sa smaina lan thok amoiba Ojik tribe ko ding masa gi goal lai naga su ma gi goal lai maitai su ma gi goal lai kuki su ma gi goal lai ri ko refugee pha ma gi goal lai ri ba refugee pha ma gi goal lai di akhoi business akhoi kamaina goal lai ri dono chini mapu lai ba lam du da refugee na la ga lam ta ma ya bra ba noi sau no ko achum mo du ding ang na si ba noi hin malle hangai su truck driver na kuki bu na lut tawai hana moina thagat ba video da na khoina first apology tawu hana mayang no pas apology taw han kre magi video su ure chinin kuki nen tawba miyam siko laibak sa para pum kai hange nen kuki nen tawde ba chap manare ba kuki ma tawse yam su nungai te adu era basu achumba tawda ba mi gi di lambi am tal lai roi ko achumba tawba mi gi di isona su lai sauning su khoi papi oira basu achumbu do hek tawradi achumbu do kari no ha bda khoi lo da khoi tawradi iso lai khoi ki pangan pi gini khoi bo lambi pi gini ha se khoi kaum si Manipur laibak se kamai tawradi phani ha bda khoi phasana khan si ko yeng ba mi pung khodi mak bo yam thagat sri ai bo support tawi re ba ai bo good comment nice comment bi re ba ko ai bo suggestion bi re mayam ima event ai gi brother sister sing mi mayam mak bo ai na yam thagat sari ai se comment se phajana comment puno mak to ai khumba ngamdre ba ko aduna ai live to sungarang khara thakre ai ge live da issue khara la e aduna ai comment da loi ai comment every comment ai reply to bang ngamdre ai dum like to jage ko support to bi re ba ai video se yang bi re ba share to bi re ba comment bi re ba mi pum puno mak ai thamoi sa tat ai gi thamoi san tat seng na bo thank you hai ba haijan ningi asigi video se like to bi re mo share to bi re mo achum bona khoi ge lai ba se pan bo oisunu ko khoi ge lai ba se kaisra lan se lai dana tungda apha ba khak to oi bo oisunu khoi ge Manipur lai ba se peace ta mok lai bo oyasunu ko ibung ko de mak pu thagat chari thank you